Mating Labour Governance of Malahenaba Legislator Amasung Civil Servants in Marakta Sang and Dialogue Toba Matokpai Hina Minister and Viren Pongo Free. Sairaw when we kill me down the big Basadi book gang rep Sataba the Sedaba Mui singing Mataka and Baxon Locket Can Hide Minister Namsaki Pena Pongo Free. Manipur High Court Bar Council na sa iya Law Commission of India report copy may thado na kongsan sang sangkre. Mahiroy masing dagi oza na masing henbe school sing dagi oza sing na transfer chan na ba sem sabiro hay na Education Minister Rati Siyam na kongdo kre. Amasung Second Division I League Kitara Super League match ta Neraka FC na Delhi United FC bu panjal mga soinada mai tibati kre. Mayam kurum jari adom ni yebiri bas impact news ni ai keke thoksom hojai pungja se phawbagi maroiba pausing miyamda pizari. State amada mating leba governance ama lehenaba legislature amasung civil servants gi marakta sang naina dialogue amasung Kana nainaba sathak bagi tangai fadabalai hai na se Minister N Viren na fongdokre wafam ase se Minister na Manipur Secretariat ki conference hall na pangtokhiba taranithoi suba civil service day gi thoramda fongdokhibani Department of Personnel and Administrative Reforms na sinduna pangtokhiba thoram aduda se Minister na chief guest ki warol piraduna haikibada miyam gi ihul khanglaba politician sing na government ki policy sing karam na mathau tawhangani khanglaba civil service servant singa punna thabak tawminarabadi state asida afaba governance ama purakpa ngamgani government ningthina salaiba ngamnanaba amadi transparency lainaba tha kodingi minister amsung civil servant singa marakta interaction program ama pangthoklagani haina se minister na phongdokhi thoram asida PWD minister TS Biswajit Singh na haikibada democracy labor government amada sek amasung balance ke system lehengadabani madudada kunai asigi yai phanabagi policy hongdoktuna chenja thumja laitaba state am ohenba ngamgani ngasigi thoramada parliamentary secretary transport and planning Kasim Vasum DGP LM Khauti additional chief secretary administrative reforms Sabhu Singh additional chief secretary labor and employment Dr Sohel Akhtar additional chief secretary home Dr Suresh Babu Principal Secretary Finance and Planning Vinit Joshi, Commissioner Secretary Singh Amadi, Civil Amasung Police ki makok thongbo official Singh su sarugyaki. Haukiba April Tara Mari Sera Wunimit ki numidang da nupi masa anibo gang rap sathabada seraba mioi singi matakta matik sab action lakot kani haina Social Welfare and Corporation Minister Nemsa Kipkena Fongdokre mioi biki listen na taba siguma thabak tauba mioi sing da matik saba serak panganduna matungda siguma thabak asi thoktana bohona gani haiki loinana nupi masa ani da asub bawayel fangna bahona bada angamba mateng su pangani haina minister na Fongdoraki Minister Nemsa Kipken ki pokta matung ina Manipur State Commission for Women ki chairperson Dr. K. Sovita Devi amati member singaloina na Manipur State Social Welfare Board ki chairperson galoina na kesa si tigalure victim amadi makoy imung manung da marol moral support pipita natana imung manung gi ayab laura batungda mathaukta medical examination singsu pangthokle hairi Manipur Police na khonglei chuna amati mawong sumna tawdok asida senari basingbu phakat pangam badasu thagat pa phongdok ladana nupi masa singna asiko bathodok sing asi thoktana ba mikup na hom singna laina basu minister na appeal toragli High Court Bar Council na sayi asigi Law Commission of India ga report copy may thadana khongjang sangsin kre khongjang gi saruk amo ina ngasi lunch break matung dagi court ki thabak thoram sing lepkre Law Commission of India na Advocate Act 1961 gi hana leramba provision sing Samdorok pagi thawong bu yaring deba phongtoktuna Bar Council of India gi lamjing makhada India pumbada leriba tongan ba Bar Council amati practice toriba lawyers sing na khongjang sangsin dona lakpagi saruk ama oina Law Commission of India gi report copy edu mai thapagi khongjang sangsin khibani ngasi Manipur High Court Bar Council gi members sing amati practice lawyers sing na Advocate Act Amendment Bill 2017 ki mayokta iwa play card sing faituna High Court ki main gate among the Law Commission of India gi report copy edu mai thaduna yaring deba phongdoki loina na kolau kya su lauki tungda governor gi khutangda law minister da memorandum ama pisna High Court Bar Council gi Mew Singh Governor Secretary ta sakhi hariba memorandum adagi matangda mari laina basigda me
amagi manungda miyeng sangbidravati me ani dagi tongan tongan khongjang sangsilagani haina Manipur High Court Bar Council spokesperson A Jagjit na phongdorakhi mai thabagi akoigi kanosi loirabadina hoji akoi governor gi secretary salagani aduga akoina memorandum ama honorable minister of law and justice government of India da akoi governor gi kutang da pisi jarur gani karigumba koina pisaliba akoigi memorandum ase adi lena authority na me gi tarik ama paugi manungda pangtholak taba taraba adurabudi akoi amuk maka taba khongjang tarik ani me gi tarik ani da akoi delhi da chalaga Patiala House Court Complex Manaktagi Rajghat Pawba akoi rally chatkani adu phawda karigumba akoi gi grievance mayam singa se redress tawbirakta tarabadi amuk akoi Parliament House gerau tawgani aduga loina na akoi Law Commission Office gerau tawgani akombada adu phawda tabirakta taragadi akoi court arrest tawhongani akoi jail bharo ai Education Minister Thoksom Radesh Yamna Manipur lenga ki lariba high school sing Yengsin Kre, Minister Radesh Yamna Landamasi Mahigi Basana Fatab Education Policy Sembal Loire, Angelo Sanga Roibo in a Tanari Haina Fondokre, Mahilo Sing Yengsin Baloreba Matung, Paumi Singa Hangbo Wahangi Paukum Piraduna, Radesh Yamna Langaki Oba Mahiro Yamna Laitaba, Kilometer Ani Ohungi Manung the Labor Mahilo Sing Punsil Lagani, Mahirui Masing the Oza Masing Hen Labor Mahilo Sing Dagi, Mahiro Hen Labor Oza Watpa Mafam Sing the Oza Sing Putok Lagani Haina, Fondoraki. Mahi tampham sang matik sadaba mahi loisang sing laifam thokpa wat pasing mengkhana ba honaragani lanai gi oiba mahi loisang lingkhat pagi batang da kopna yengsilagani loinana mahi tamlambadagi marakta tokhiba mahi roi sing busu mahi amuk han tamhan bagi matang da sukumna khanaragani haina Minister Radesh Yamna makhata ki ngasagi minister na yengsin kiba mahi loisang sing ayamba mahi roi ki sanga yengnabada ozana masing henba laifam thokpa polam sing ningthina lairamdaba masung mahi loisang singi building ningthina Sem Sadaba Tainaraki. Minister na Yangsin Kiba Mahilo Sang Sing Atugi Manungda, Nauriaba Pakang Lakpa Siki, Ahum Singjamaigi, Ama, Kairaugi Ama Amasung Pasoigi, Amani, Yangsin Kokchat Aduna, Kanghodana Mahilo Sang Sing, Aduda Sangbada, Wazasing Sangagnaki, Minister na Lusingo Tim Maduna Mahilo Sang Sing, Adugi Mahi Tampamka, Kuding Sang Duna Yangsin Ki, Minister na Mahi Tampamka, the Leramba Mahiro Singda, Makoina Tamlam Liba Lyric Sing Aduga Mari Lainaba, Wahang Sing Hanki, Mahidegi. Mahiroi degi hendoktuna oza phawba mahakna taklam leba lairik adugi wahang hangsin ki minister na yengsin baduda ozana masing henba mahiloi sang adugi oza singda ozana masing helabani na atopa mahiloi sang singda chatnabagi thorang tawbiro haiba wafam phawba thamlam ki minister na lusing ba yengsin khongkhet aduda parliamentary secretary sing amasung mahigi loisangi makok thongba mioi sing su sarugya ki Oza yam leba satra leitaba school si kilometer amagi manung leba singja khoi club toksilaga mathangi karigmo satra amukena phangdragadi khoi kanna mobilize tawno hone satra phangdragadi khoi soidana club toksilaga school mari manga je pusin le school amata satra yam laga school da khoi paisa yam tongan sakhaibe mota amakhakta da concentrate tawraga resource yam leijadamna adamai semaga school phagalanaba roso khoi kanna khanari adu khoi honorable cm moi khoi cabinet tanaraga kari do buya again khana ge do policy am de khoi seme adubu law department gi legal gi oiba heng kari toroktana ba khoi private school sing thoraiba nauna linkhalai ba kamu sing recognition pi dana ba duga moi gi mathakta khoi action launa bi dongta khoi policy ma seme do final draft tawraga khoi legal advice law department lai oza Council of Higher Secondary Education Manipur na logduna handak bangthok heba class 12 examination ki paukum se yengbagi thabak hayeng digi horagani haina councilors ke controller of examination PS mantri na kuyek pidan thadrok pasero lamana hairagli loina na paukum se yengbagi appointment phangkraba head examiner assistant head examiner amadi examiner singna hayeng TZ Higher Secondary School da yupung mapan tabada pangthok kadaba khanani na ba mifam da sarug yaga tabani haina serola sina makata na hairagli JSC for selected candidates for Health Department 2016 na makoy appointment PBU haina se minister ki puning singsilakli ngasi Manipur Press Club ta pangwi singa unabda JSC asige Vice President Marsang na haikepada Health Department ki ANM GNM MTS amadi pharmacist punna post satret humdrataruk lobagi pangtok ba sanging adugi result mamang sahi December kunda haidoki loinana sahi adugi December kunmari da offer form pirak khabasu appointment pidana lakhi haiki
loinana hiram asigi matangda se minister da haukiba April 10 da memorandum ama pisan kiba ka loinana April 15 da health commissioner health director na singba mari lainaba singa unaki unabadu da health commissioner na election ga mari lainana posting piba appointment piba na singba gi athingba lairamba adu hana komthok hanba mathok tai haibagi haibadagi numit adumakta da secretary ga unaduna hairiba athingba sing adu loktoki haina marsangna makata ki adubu ngasi phawba appointment pibidana lairiba sida se minister na miyeng sangbiu haiki loinana makata na miyeng sangbidrabadi democratic oiba akanba khongjang sing sangsilagani haina marsangna phongdokhi Chief Secretary do unabse 15 numit da ne adu numit da dum lift tawbase lokthok pikre adu huzik phawba lift thokhraba phawba sa khoi gi appointment transfer posting se huzik phawba piraktriba BJP government new government form tawbase ko yam harawe plus moina assurance pibigi matungina moina yamna transparent oiba yamna fair oina govern tawgani hina thajaye habdi office ki munungda nuaina double leiba tarashu akhoi gi candidates mayam sida oina victimize tawdabida moina khoi phamam thokpa appointment se athuba matamda pibinaba appeal tawbani karigum pidaba taradi akhoina akanba khongjang se yamna democratic koiba mongda akhoina tawgani haina hujik se decide tawraga laibani tha sigi tarani panda kangpokpi amadi sangobung gi marakta leiba S Golaida oil tanker amada nongoi kapsil lakip ki thodokta sena bani haiba kuki revolutionary army ke aregi kadar mari phare pharba kadar mari adudi kangpokpi ward number 12 tagi self style surgeon major Demin Thang Hawkip Allies Stephen Sahi Kuntrani Pana Pokpa Ning Thozam Gordon Singh Langnom Village Adagi Celestat Lanskar Parel Sagoglal Baite Allies Lalboy Sahi Kuntra Pokpa Lunjang Baite Satang Kuki Village Dagi Private Hengonglen Hawkip Allies Hausapa Sahi Trani Pana Pokpa Zangling Hawkip Amadi Tapo Kuki Village Dagi Private Thanglam Moy Songloi Allies Kelvin Sahi Kuntra Pokpa Kaikam Songloi ni Intelligence ki akak na bapaw magi matungina nga seyo angan bapung mari romta bada Kangpopi District ki SP Ais Balaram Infalis District ki Additional SP Operation ki Mega Santrabadi CDO Infalis ki Officer in Charge Bill Luntang Wi-Fi lusing ba Kangbo mana Kangpopi Ward number 9 da laiba rented house amada combing operation sathabada hairiba KRA ke kadar mari asi phagat pangam khibani makhoi mari dagi mobile handset manga ka lonina sim card mapan phagat ki hiram asigi matangda ngasi nungtil bawpra da laiba police headquarter da paumi singa unabada director general of police DCP LM Khautina haikebada pharaba makhoi mari asina gang khutpu ama semdana KNF ni singnaba kadar singa manaraga thas ki tarani pana Kangpokpi amadi sango pungi marakta laiba eskolai da oil tanker amad nomoi kapsilaki masida natana national highway number 2 da saliba truck yauna tongan tongan ba gari singdagi sel khaiba munba phabada mapungoina senei madagi mathakta haukiba sahi khadagi mamangda Satyam industry da nomoi kapsin ba yauna thangal kaithe da laiba kwa mana yonfam amada KCP lalhaiba ga khusamna duna IED pokhai hanki makoina demand tokhiba selfam PT haiduna henbung da passenger gari da nomoi kapsin batasu senaram ki makhatana makoi marigi mathakta wang pong sathari athuba matamda senaba mioi kaya su phakat pangam lagani amaromda Deminthang Hawkip Allies Stephen hariba mioi asi mihar mipun kaya da senabagi mathakta matam kaya gi mamangdagi Manipur police na fana ba tanarak kivani haiki KRA gi mingda gang ama form toga swaida loot toga criminal activities mayam che pangthok tuna lakpa group ama oire haiba se preliminary interrogation da khoina khangbangami they are suspected to be involved in the firing at the oil tankers on 18/4/2017 on the way between Kangpopi and Changaubung. They are also suspected to be involved in kidnapping of drivers and detention of vehicles belonging to better leaf traders for extortion. Gang leaders here, Stephen Haibagi role se chauna suspect towi Lal Haiba haina huji NIA custody da leba KCP Lal Haiba masa kanona sinla aga moi group sega manaraga maduda bazar da shu bomb explosion battle leaf trader gi dukanda export to hiba incident ga sumari leina ba moi group amane haukiba April 18 da thamang khong lisam le kaidagi Imphal East-ki CDO na phare haina nungtiki phongba pause amadi TV news channel singda yauriba lisam ibungo tomba Alliance punsi lemba sahi kunthani pan apokpa El Kunjamani Singh laifamna thamang khong lisam leikai
Imphal East hariba mioy asi UNLF amadi masigi lanmi sanglup MPA ga mari amata lena di haina lona thingkraba lal holup UNLF ki serol laman hairagli mahag asi income jali sima sapan marpudra ni panda MPA gi basic military training lawdana MPA number 606 phangduna matam khar thabak toram laba tungda party ki ngakada balamsat sajat ngak pangam dabadagi income jali sini tara mangagi October tara tarita party tiki pata hankraba mioini maramaduna punsilemba makata na UNLF MPA oidraba maramna mahagna tauba thabak sing UNLF amadi masigi lanmi sanglup MPA ga kariguma mari matalaina dre haina sarol sina makataragli Kwai Brahmapur Nagamampal da lupa koti ama hen ki oiga da mayai ka bani sa mafam adugi club amasung mayra pai bisungna mai thaduna manghan kre hari ba thodo ga sei ngara no midang pung mapan lom tarak matam da Kwai Brahmapur Nagamampal da thoki bani mayai ka bani sa sing ado tata truck ama da purak pani haina mafam adugi mi singna hairi mayai ka bani sa zarda khaini talapna singba yamla polam kaya adu kaithel manungi ngari gali haina sukhangna ba mafam adugi building ama da pusinna ba honari ngai da Mafam adu ki mera paibi masung club ki miyoy sing na para ba matungda nisa sing adu mafam adu da mai thadona manghan ki Cine Artists and Technicians Association Manipur na Cine Awards lisini taratret amadi National amadi International Film Awardee Facilitation Program ngasi konong umang dalaiba Manipur State Film Development Society ki complex ta fangthokre Producer Director Thogdam Dorendroda SN San Lifetime Achievement Award for Extraordinary Contribution to Manipuri Cinema. Saisakpi Songtham Kamalada Basanto Kumar Wangkem Lifetime Achievement Award for Artistic Excellence Amadi Director Laimayum Surjakantada L. Dawji Sharma Lifetime Achievement Award for Technical Excellence Kusin Nakre. Ngasagi Thoramatu Mari Lena National Amadi International Award Kaya Pangmangam Kraba Film Loktak Lairebiki Director Haubam Pawan My name is Yugi, Director O. Doren, Ikogi Director Dr. Mina Longzam, Ima Savitri Director Bobo Kuraizam, Song from Mapaugi Director Renuka Soraisem, Amasung Palefangi Director Wanglin, Kundong Bam Busu, Asamakudol Tamdona Ikai Kom Nabutki, Ngasaki Toramatuka Mari Lenana, Deputy Minister Yumnam, Zoy Kumarna, State Asitaki Tokiba filmmaker, Kayana National and International Tag Yobangam Bada. Ngamba film kaya puthokpa amadi sungchaninga oiba award kaya phangbang ngamba sida apen ma phongdokhi state government gi maike digi lamdam asigi film sakhona bohona bada angamba mating pangani haina deputy chief minister na tiliba miyang gi puning singsinki Ladies society sigi philosophy akoi tradition akoi culture khare do su aidi reflect honingi commercial films su adum tobiu adui matakta nasagi Kudong Chaba mat matasu nasagi hide kitan swai on serious team kanu libse masisu tobiu adu gedi ayu opinion da koi Manipur gi film lebo industry siu sokko pen gedi aduga magi lebo Manipur gi film gi kanu sisu reputation su wangani aduga kari hagani magi pukai su de variety me amma tolga madrida sokko pen ngani aina admai ton thaje Manipuri Sanura Laisem Maru Masalai Malingkat Kipiki Nipuni Pansubam Pokobon ngasi Masalai Magi Sanglen da Pang Thokre Masalai Magi President PS Babita na ngasi ki thoram adu ki mathoi babi thunglen oi ki bagalona na lubasi ki founder member sing live member sing amadi member sing su saru ya khai na serola mada khangal lakli mathang sasida break am logjage Manipur amadi malim ki tongan tongan bai pau singalone nai khoi break taki yamathun hanjarake impact news bu ming tadan lebio Mayam Mukara Taram Noksari, Boletina Sing Makata Papau, Miamda, Paudon Zeri. Clap lip and pellet Harka Kangaba, St. Balam, Dong Kaiba Sing Mapung Pana Laying Bagam behind a Pauzel Puba Kongsadama, Sakre, Kangla Western Getaki, Lampel, Imaka Tel Pau, Sakiva Kongsada say, Rasriya Bal Suraksha Karikram, RVSK State Nodal Officer, Dr. Hamam Ibim Sana Lamtaki. Smile Train Project, Caesar Project Nasintona, Pangtokeba Rally, Edutap, Nifu Minute. 45-minute surgery can change one's life, changing the world one smile at a time, rendering new miles, new hope, new life. Haina thaba play cards and Sajinaki. Kongsada Sida Saru Yakibasi Hospital and Research Institute ki Managing Director Dr. K.S. Palina Thasiki Tangtara Taretaki Hapta Amatsubna Pangtok Liba Caesar Clap Week Kamari Dainana Rally si Pangtok Pani. St. Balamati ng Gongdong Kaibana Singba Anaba Sing Hospital as the Lem surgery Toduna Pan Bangamle. State Sigi Oina Mui Lissing Mangarom Anaba Sina Nahalabasu as si Popi Oina Mui Lissing and Isang Marom Tamag surgery Tori
लेमोरिबा अनाबसिंगनसु अथवा मतमदा हॉस्पिटल असिदा लाक्पीदुना सर्जरी तौथोकपिनबा महागना अपील तौखि अनाबा अनि असिगी ओइना हॉस्पिटल असिदा लेमना लायेंगबता नतना अरापा मफमदगी लाक्पा खुदोंग चादबा अनाबसिंगी ओइना ट्रैवलिंग चार्जसु हॉस्पिटल असिना मतेंग पांगनी हाइखि स्माइल ट्रेन सीजा क्ले प्रोजेक्ट असी न्यूयॉर्क की स्माइल ट्रेन हाइबा ऑर्गेनाइजेशन अदुई मखादा तौजबनी मणिपुरी ओइनसु हारिबा पोसी याम वाली अदुना हारिबा रैली असिना पीरिबा पाउजेल दे फ्रीदा लायेंग बया बई खुदोंग चाबा सी मफम खुदिंगते योहनबिरो अदुगा मोइना लाआगा ऑपरेशन से तौरगा मै स्कूल चटनबा अदि वा फजना ngangnaba फजना चानबा मयामगा तिननबा हारिबा खुदोंग चाबसी लौबियु हाइबगी पाउजेल खै रैली असिना पिजाबनी स्माइल ट्रेन तमेंगलोंग डिस्ट्रिक्ट नेशनल फूड सिक्योरिटी एक्ट नप्सा की मखादा फंगफम थोप सेंग केजी मसिंग सुना फंगंदबत नतना केजी दा लुपा अहुम पीगदब सेंग अदो लुपा तरुक मियाम फंगले अमसुंग हौखिब सही के अगस्त तादगी हौना फंगफम थोप सिंग अदुसु अमत फंगखिद्रे हाइना नप्सा कंज्यूमर वेलफेयर फोरम तमेंगलोंग न सेरोल अमद हाइरकली हिरमसिगी मतांगदा मणिपुर हाई कोर्ट पीआईएल थांगतपतगी कोर्ट नसु बैकलॉग लेहौबा फूड ग्रेन सिंग पिथोखिनब हाइरबसु ngasi phawba court ki verdict ikai khomna bidri hairi asigumba miyami sakthung maliba singi mathakta lainga ka sina miyeng sangbitona athu matamda phangpham thokpa sing phangan bina bo serol sina makha tarakli yua habana singba khodong thiba thodok thopa matamda kari khut khongthang lokot kadagi haibigi matangda familiarization exercise phamex lab tana adu pangthokli hariba exercise ase ngasi su kangla tobi ki kangla tongbi hindi high school su pangthoki Taranitho Suba Battalion National Disaster Response Force NDRF na State Disaster Response Force SDRF ka kusam na dona satakhiba exercise aduda mailoi sang asigi mailoi singda yua habada soklaba mihoi singsu kudaki oiba laing karamna pigani yungkai atekpa marang tagi mi karamna lokthokani haibigi matangda training fee ki satakhiba exercise aduda mahiroi oza amani staff satret yankai mari rom na saru yaki Haukiba April Tora Mariki Dumidanga Kurai Angom Lekai Digi Nupa Masa Tari and Nupi Masa Anida Satakiba Akan Balisa Adubu All Manipur Students Union Amsuna Yamnakan Yaning the Fondorli Loinana Barada Leba Nupi Masa Ani Dona Nupa Masa Ani Gatabal Song Pum Chiba Sali Badupusu Angpa Pawi Haina Zerola Sida Hairi Loinana Senari Babu Sing the Matik Saba Serak Pidana Matunda Amadi Horogli Banaha Sing Natawasi Amuhana Lamdam Naratana Manipur Langang Hona Gadabani Haina Serola Sina Makatarakli State ki thakta pangthokadariba khongjom de ningsing numit ki thoramda wangsing tentha gi miam saru yararoi haina warep lokre wangsing tentha assembly constituency ki manung sana leiba kheba singda sahi khudingi pangthoktuna lakba khongjom de ki thoram ase handak sahi gi oina assembly constituency asiki MLA bu thoram asiki matangda amat khanghal lamdana pangthokna ba honarakpadagi miam saru yadana warep lokhibani ngasi Manipur Press Club ta paumi sing unaba pada wangsing tentha development Committee President CS Iboyaimana Fongdok Haikivada Income Jalism Sopan Humdrani Toydeki Hauna Kongzom de Ningsing Thoramasi Opposition Amadi Rulingi Kenaba Tamdana from Adubu Koliba Assembly Constituency Adudaki MLA Yauna Pangtokuna Lakpani Amasung Thoramatiki Taram Opuki Warol Su Mahamaduki MLA and Peter Lakpaki Sanabiama later Kibani Adubu Handak Sahigi Wina Thoramasi Pangtokpaki Thong ase wangsing tentagi miabu ikai ba pibani maramasina khongjom degi thoramasida miam na sarug yadana ba wareb nakavani haiki opposition oigera ruling oigera masi sanadana lakpani adubu hausik paliba sarkar asina rajniti gi kanglamda BJP ki sarkar Congress ki sarkar ena thugairaga wangsing tentagi assembly constituency ki MLA bu Hundo Piramaga, Ikaiba Pibigi Mawonda, Asugumba Palan function se, Mashi Tauba Sumde, Mashina, Hoi Wangsing Tenta Assembly Constituency, Yang Grova Voter Listing Kuntrama Togi Tamoida, Asokba Ama Pibire. Aduna, Kumsi Sahigi, Sigumba, Lakador April Kulumdoigi, Kongjom de Palan se, Wangsing Tenta Assembly Constituency, Voter, Ikoina Praja, Ikoina, Mashi Saru Yaziba. Yauraroi, Hibisi, Masigi Miam Dai, Tamseri.
ing kumja lisim masamapan marfumato gi khongjom lan phamda manipur gi ning thaba ngang na bagi tamak thawai kat khraba athau basingi maphamda lona thingkraba kor kong wi serola mana yawol gi kai khumna bo ulakki ba kalona na lamdam siki miyam da paujel pirakli mikha pone hingadab ge saruk no matang ora basu ning tamna hinglam laga sijaki ke haiba haina ning tam bangang na ba aroi ba lan pham aduda maiti gani khangna song thoktuna thawai na pontha pikhi ba dubu ning sing laduna punna hingmina ba masung amate oi ba haiba sina lamdam siki purup khuding maki yaifaba oigani haina serol sina phongdorok pakaloina na khongjong nomina lakpada lamdam siki miyam gi wakal miyengda loilam lainga ki laisil nongpai thanglamba pumba koktuna anoba yawol lalhogi inot pirason haina serol sina makhataragli Development Council Manipur University ki director abadi English Literary Circle Manipur ki secretary su oiba Professor T.S. Ratan Kumar Singh April 13 amasung kunipan da farista pangthokadriba Social Sciences Humanities and Education SSISE 2017 gi International Conference ta saruk yaru gadori Professor Ratan Kumar na conference asida lai harauba and Meitei culture The Rejoicing of Goats haiba hiram asida se pathokani loina na conference asida cultural studies interdisciplinary approach haiba hiram asida keynote address pinaba chili langli basing nasu khangal lakle haina phongdorakli Manipur da leiba Goria lining satpa Vaisnap Singh oiba conference ama laliba tha sigi kulum doida wangkhai ningthem pukri mapal la pangtholagani haina International Society of Manipuri Goria Vaisnap na thadorokpa serola mana hairi serola dana makhata na phongdorokpada Manipuri Goria Vaisnap Singh masak naiba nat amadi sanabi singbu yokhanaba pandam da conference asi pangthok kadabani loina na conference asi da Assam Tripura West Bengal Meghalaya na singba da kunda laitadron laikraba Manipuri Vaisnap Singh na saruk yagani hairi National Highway 102 Imphal Mori lambi gi Waithau-dagi Thawal Hauka phawbagi lambi gi Nageta lambi paktopagi lam lausin bada misang sangga yenglaga asan mirai naibagi thabak sathare hiramasigi matangda Manipur government athuba matamda miyeng sangbitana niyom sumna lambi paktopagi thabak paikat laktrabadi miyamgi khongsang sangsilagani haina JSC of affected patadar for National Highway 102 Hauka Kiam Sipai amasung Waithau villages na section wa thamlakli Lariba April Kulumdoi Khongjom Dega Mari Lenana Ina Thawaini Thawai Kansi Haiba Team da Ban Nomui Oiba Voluntary Blood Donation Camp Lesing ni Taratred Biramongol College da Pangtholagani Haina NSS Unit Biramongol College na Thadrok Pasero Lamada Khangalakli Camp Masi NSS Standard College Manipur College Lifesaver Manipur Amadi Sija Blood Bank Amasung Transfusion Council ga Khusam Naraga Sathagadavani Hairi Loina Camp Masibu Mapung Phan Binabasu Lebak Miyam da Pauzil Apil Tarogli Sri Sri Govindaji Bhakti Granta Kendra Vidyalaya Imphal gi Humpunitoi Subam Annual Function ngasi Mahabali Mandir da pangthokre Taramasiga mari lenana Vidyalaya asina sindana tha amasumna lairik thi bahaibi competition gi athai hen tarak pasing da gold medal piduna puning thokatkre ngasi gi tharamadu da Sri Sri Govindaji Bhakti Granta Kendra Vidyalaya Imphal gi President A Madhu Singh International Peace and Social Advancement Kanglai Paket President Singkai Luangsa Bharatiya Dalit Sahitya Academy Manipur President L Gopeswar yauna miyoi kana sarugyaki Vidyalaya asigi laikhitraba members singi mafamda haikal laikat tamba amadi sahi asigi souvenir phongwana ngasigi thoromgi mapung oikhi Hauzik ngasi nomagi sanamgi pauda Second Division I League Tara Subal Ling Master Neroka FC Sangakpa Mai Pakre All India Football Federation gi miyeng makada sathariba ani suba Division League asigi ngasi Neroka FC Sangakpam na yumbu oiduna sanakiba league asida Neroka FC Sangakpam gi sanaroi S Subas Nigerian masa Felix Odili CD Liverian masa Varne K Kalona madi David Lalbiak Zarana match ki kunitoi kuntranipan marfu mari masung 90+1 suba minute Banjal amamam san kivagalona match ki kuntramathoi suba minute Delhi United ke sanaroi Nitesh Srikarana masa mathanda san kiva Panjal ama yauna Neroka FC Sangak phamna Delhi United pu yamna laksana Panjal manga soine da maithiba fiki All India Football Federation gi miyeng makada tha asigi taret ke satharli bal league asida Neroka FC Sangak phamna match mari sanabada point nifan phanglaga league table da mangzil thaduna sali
Saliba Task Kunapanda Neroka FC Sangapam the Yumbu Oiduna Kuman Lapak Men Stadium da Mumbai gi team ama Oiba Ken Cray Sports Mumbai ga Lambata Naragani. National Sports Academy के academic session लिसिंग तरा निपान की दमक enroll तौखिबा महिरुई सिंह selection list थोकले अकुपा मरोल कुमनपा sports complex तले बद National Sports Academy की administrative block in notice board की खंगलबा यागने हाइना National Sports Academy Management Committee ने थातरक पसेरोला मना हाइरगली कुंथ्रा होमदोय Super State Ace Group Aquatic Championship ngasiदगी कुमनपा swimming pool दा हौ पांगथोकपा हौख्रे Championship asida tongan basahi sing dalaiba nupa masa tupi masa sani yang kairom na saru yari ngasi sanaki ba championships asigi girls group 2 gi freestyle 50 meter da NLM unit ki hantoi BS GYC unit ki Velena A amadi ARKRSU unit ki N Sweetie na first second amasung third position taki yang 50 meter freestyle boys group 1 dana KYO unit ki Y tondon ba madi M moirangam ba ni na first amasung second taki bagaloina na SK unit ki P babalu na third position taki 50 meter breaststroke ki girls group 3 dana ESU unit ki Marina CSC unit ki Motibala amasung MGMC unit ki L Jessica na first second amasung third position tabangam ki Manipur Swimming Association ki thau puriba mioi kaya na ngasidagi haukiba championship asida sarugyaki Hayeng championship sige tongan masana kaya makatana sanaragani. Arabada bulletin sige headlines among namiyam da thamjage. Matching neighbor governance sama lehanaba legislature amasung civil servants ki marakta sang naina dialogue toba matau thai haina chief minister N Biren photo pai Serau bunumit ki limitang da pi masani bu gang rap sathap da chenaba mioi sigi mathak kan ba action lokat kani haina minister nam sakit ken photo pai Manipur High Court Bar Council na sayi sigi Law Commission of India ga report copy mai thadana kong Mahirui masing di Ozana masing henba school sing di Oza sing na transfer sa na sem sabi rohay na education minister Radhi Syam na photo play. Amasung second division I League ki Tarasuban League match ta Nerok FC na Delhi United FC o pandan mga sa ina da mighty mapik.